ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯕꯨ ꯍꯥꯏꯈ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯆꯨꯝ ꯑꯔꯥꯟ ꯊꯣꯏꯗꯣꯛꯅ ꯊꯤꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯒꯗꯕꯅꯤ ꯂꯩꯕꯥꯛ ꯅꯤꯡꯂꯤꯕꯁꯤ ꯂꯩꯕꯥꯛꯀꯤ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯑꯇꯣꯞꯄꯁꯤꯡ ꯑꯁꯤꯗꯤ ꯆꯤꯡꯊꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄ ꯋꯥꯏꯈꯨ ꯃꯤꯊꯦꯟꯒꯥꯏ ꯉꯥꯛꯇꯅꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯅꯕꯨ ꯇꯧꯔꯒꯗꯤ ꯑꯐꯕ ꯑꯃꯇ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯕ ꯐꯠꯇꯕ ꯊꯣꯏꯗꯣꯛꯅ ꯊꯤꯗ꯭ꯔꯦ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯒꯤꯅꯕꯨ ꯍꯥꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯆꯨꯝꯕ ꯂꯥꯟꯕꯒꯤ ꯃꯔꯝ ꯊꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯗꯨꯃꯛ ꯆꯨꯝꯂꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ kaya ꯑꯃꯗꯒꯤ ꯃꯤꯑꯣꯏ kaya amana ngasi ꯊꯥꯏꯂꯦꯟ ꯌꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯍꯥꯏꯋꯦ ꯑꯁꯤꯕꯨ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯕꯅꯣ ꯃꯗꯨ ꯂꯣꯏꯔꯒꯗꯤ ꯊꯥꯏꯂꯦꯟ ꯐꯥꯎꯕ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯠꯊꯣꯛꯇꯨꯅ ꯃꯁꯥꯖ ꯇꯧꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯏꯅꯔꯤ ꯃꯥꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤꯗꯤ ꯂꯝꯕꯤ ꯌꯥꯝꯅ ꯐꯔꯦ ꯑꯇꯩꯒꯩꯒ ꯌꯦꯡꯅꯔꯨꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯃꯣꯔꯦ ꯇꯝꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯍꯥꯏꯋꯦ ꯑꯁꯤꯅꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯁꯦꯝꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯗꯤ ꯂꯝꯕꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯅꯕ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯁꯦꯜꯐꯤ ꯊꯥꯒꯠꯇꯨꯅ ꯁꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯣ ꯅꯨꯡꯉꯥꯏꯖꯔꯣ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯈꯜꯂꯒ ꯁꯦꯝꯕꯤꯔꯛꯈꯤꯕ ꯂꯝꯕꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗꯒꯤ ꯐꯪꯕ ꯌꯥꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯇꯤꯡꯅ ꯊꯥꯗꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯝꯗꯝꯁꯤꯡ ꯑꯁꯤ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯂꯤꯕ ꯍꯥꯏꯋꯦ ꯑꯁꯤ ꯂꯥꯟ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯇꯞꯊꯕ ꯅꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯡꯈꯠꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯦꯁꯦꯟꯖꯔ ꯄꯨꯕ ट्रेनꯁꯤꯡ ꯆꯦꯟꯕ ꯌꯥꯅꯕꯒꯤ ꯁꯦꯝꯂꯤꯕ ट्रेन ꯂꯝꯕꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯁꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯤꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯃꯛ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯊꯥ ꯀꯨꯟ ꯍꯦꯜꯂꯕ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯗ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯗꯕ ꯃꯤꯁꯤ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯐꯥꯎꯕꯒꯤ ꯑꯐꯥꯎꯕ ꯉꯥꯛꯇ ꯉꯥꯏꯅꯔꯦ ꯂꯩꯔꯛ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯈꯨꯠꯂꯥꯏꯒꯤ ꯋꯥꯔꯤꯇꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯦꯔꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯃꯥꯒꯤ ꯉꯝꯖꯕ ꯄꯨꯊꯣꯛꯅꯗꯨꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯦꯡꯅꯔꯤ ꯊꯧꯅꯥ ꯂꯩꯕ ꯇꯥꯅꯔꯤ ꯌꯨ ꯌꯣꯟꯐꯝ ꯕꯦꯟꯗꯔꯁꯤꯡ ꯑꯁꯤꯗꯗꯤ ꯊꯧꯅꯥ ꯐꯕꯁꯤꯡꯒꯤ ꯊꯧꯅꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯒ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯩ ꯊꯧꯅꯥ ꯐꯔꯕ kaya amagi masing wattaba taragasu sana leibakni hairiba ꯑꯩꯈꯣꯏꯒꯤ ꯏꯔꯩꯋꯥ ꯑꯁꯤ ꯉꯁꯤ ꯀꯅꯥꯅ ꯆꯂꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯌꯥꯝꯕꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯅꯔꯨꯗꯦ ꯐꯣꯡꯗꯣꯛꯄ ꯈꯔꯗꯨꯁꯨ ꯊꯑꯣꯏ ꯋꯥꯑꯣꯏꯅ ꯇꯥꯟꯅꯗꯦ ꯚꯤꯗꯤꯑꯣꯁꯤꯅ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯍꯧꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯅꯠꯇ꯭ꯔꯒꯅ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯣꯏꯖꯔꯦ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯠ ꯇꯠꯇꯨꯅ ꯂꯩꯖꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯊꯣꯛꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯗꯤ ꯁꯥꯏꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯑꯌꯥꯝꯕ ꯋꯥꯐꯝ ꯑꯁꯤ ꯉꯝꯂꯤꯕ ꯃꯈꯩ ꯄꯨꯈꯠꯇꯨꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯏꯁꯨ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯈꯔ ꯄꯨꯔꯛꯈꯤꯕꯗꯒꯤ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯃꯛꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯥ ꯑꯗꯨꯃꯛ ꯁꯝꯊꯅꯔꯤ ꯅꯥꯀꯜ kaya ꯑꯃꯗꯒꯤ ꯑꯀꯜ ꯑꯀꯟꯕ ꯋꯥꯍꯩ kaya ama ꯄꯨꯊꯣꯛꯅꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ kaya amagi ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯗꯨ ꯄꯤꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯄꯨꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯎꯅꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯃꯇꯝꯗꯒꯤꯁꯨ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯏꯁꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯅꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯑꯣꯏꯕ ꯑꯅꯤꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯏꯁꯨꯅꯤ ꯈꯟꯗꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯗꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯄꯥꯎ ꯑꯁꯤ ꯌꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯅꯍꯥꯟ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗꯁꯨ ꯌꯥꯎꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯊꯕꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯧꯒꯠꯄꯤꯅꯗꯨꯅ ꯃꯁꯤꯗ ꯑꯣꯏꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ
ngasi India hairiba country asigi state kaya amada mafam kaya amada kanglup naiba irang kaya ama hek thokalli hairiba irang sing adu thokraba matungda maduda kana hauriba si rajniti tawriba rajneta amasung makoida paisa thadariba business tawriba karbar wala kharakak natana atopa miyoi singdi kanaba amata ude madugi mahutal irang adubu thokliba miyoi sing adudi hena yengthina duna punna laibinabasu yadaba ngahak leitena irang tawduna chawkhatpagi lambida mayamna changsiliba asidasu yawba ngamnana adumak maning handuna lehawi maram asina masigumlaba irang ama thoknabagidamakta selakliba miyoising asigi maikeidagi haiba adu aikoina achum aran amata khandana tungidamakta yengdana changsiluba taragadi changsiluriba thenglariba miyoising adu khak waba natana apumbagi oina lakadoriba matam asida adumak yamna chawbu chaitheng ama soidana leigani aduga atopa wafam amadana India hairiba country si aduki matik yamna chawi aduga masida manadaba makhal chanabi dharma amasung hingbagi punsi mahing asi aduki matik yamna khenaba mafam kaya ama leiri maduda aikogi Manipur hairiba state asi sub amani aikogi lamdam Manipur asida mamangdagi hauduna ngasi fawbagi matam asida isu kaya ama leiramba yai semdoktaba yadaba amotpa fattaba kaya amasu leiramba yai tawbatabu hairiba isu sing adu loishinnabagidammakta honarakba matamda Delhi da tawi haiduna makogi policy adu direct hekta thangjinduna tawba asi aikogi oina kaya chanadaba ama oigani maramdi aeroplane gi chaka asi fai haiduna aina thaunariba cycle adu da hapchinduna thawba taragadi madu thawba fawwa ngamlaktaduna tusinwa fawwa yaribani aikogi lamdam Manipur asi chahi lising kaya amagi puwari leiraba aduki matik yamna chawkhalamba lamdamni tonganba culture aikogi oiba tonganba punchi mahing leijai haiba taragadi migi mitau tamdana aikogi oina leiriba lamdam asigi issue asisu aikoina loisinnabagi damakta aikogi oiba policy aduda hotnagadabani hauji aikoina leiriba matam asida mafam ayambada hyper nationalism gi oiba aigi leibak asimu khangnung sirakpa asigi damakta loijare haiba wakhalon asi yamna hengalakpagi matam ama oiri masigumlaba emotion ama laklingai gi matam asida miyoi kharagi maikaidagi khudong chaba lauduna masibu makhogi kananabagi lambi amada pusinduna irang thoganabagi damakta honabasu leitaba natte hauzik Manipur hairiba state asida yamna chawba irang ama thoktuna ngasi fawba lakli hairiba irang asigi chaitheng asi mafam amada khak fangba natte hakthengna natragana nakoinena khudingmak loinamak masigi chaitheng asi yauribani maram aduna thokliba irang asidagi aikoina tamjaduna karigumba hauzik leiriba isu asidasu chawthokhanba taragadi mangjagadoribasi amakakta natte nakal animakni haibasi khara khantanaba fai mathangdana Manipur gi oina leirakliba thakul helaba irang asi ngasi fawbuda adumak loisinba naidana leiri matam khara hek nongmai kapalle pemisi mina leitre haiduna irang asi hek nemthabagi mami uba taragadi ikhang khangudana amuk security force kaya amana buffer zone ni haiduna ngak senduna leiriba mafam asi lansinduna amana natragna amana hekta attack tawduna misi mina yauduna nahunana irang asi hek hangatli masigi fibam asi irang hek haurukbadagina ngasi fawbasida hanjin adumak thoktuna repeated cycle ama oin adumak irang asi loisinba yade haibagi maong amada tawduna lakpasi miyoi khodingmakna loinama unarabani ngasi Manipur da thokliba chahi ani farakadauruba irang asida kanglop ani gi oina thangai sengna ngamthokna handuna angamba ama nai handuna lan loisin gi basu tawde lenga ki maikaidigi misam praja sing asi amata wahandana makhoi asi yawhandana nakal ani maku leiriba central gi ona tragana state ki oina leiriba lenga ki forcing asi sijinnaduna mapung fana takaiduna loisin ki basu loisinde masigumlaba fibam asida adumak leiraga irang hek nemthaba matamda nakal amandagina natragana nakal amadagina changsinuna attack tawduna miyoi khara hek hali ahatpa kangbuduna harawi siba kangbuduna sawi madudagi amuk laman khumnaduna irang asi matam khara amuk thokani matam khara amuk nemthakigani hairiba fibam aduda amuk hanjilakani asumna tawduna ngasi fawbu adumak lakli ngasi Manipur da thokliba irang asi aduki matik yamna matam kuire masigumlaba fibam asida nakal animaki maikai asibu ngamthoknaba amasu naihandaba anima asibu chamanana namthakiba haibasu leitaba masihumnaba fibam asida aduki matik yamna kuina thamlakliba asida aikoisi wahang hangningai oidribara khuba khubasi khut ani sudrabadi nama khaktanadi makol tho haiba yaroi ngasi Manipur gi oina thokliba irang asi ihan hanbagi oina intelligence failure ni natragara matam maduda sem sahaude haiduna thokiba taragasu ngasi di aduki matik yamna kuirebani masigi matangda khangba yaba mathau taba ayama loinama khanglabani matam masi fawbud irang asi loisindana cham manaba maong amada hanjin leirakliba asi karigino nakal animaki maikaidagi amanasu amada michang changbi hai amanasu amada makoidi michang lei haiba wafam asi fongdoknaduna ngasi fawwa lan thengnaduna lakli
ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟ ꯇꯧꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅꯕꯨ ꯐꯪꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯒꯕꯨ ꯐꯪꯒꯦꯔꯥ ꯂꯥꯟ ꯇꯧꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯑꯗꯨ ꯂꯩꯕꯅꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯕ ナꯏꯗꯅ ꯂꯩꯔꯤꯕꯁꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯉꯝꯈꯤꯗꯨꯅ ꯂꯥꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯒꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯔꯥ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯥꯞꯅꯕ ꯏꯔꯥꯡ ꯇꯧꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯅꯣꯡꯃꯩ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤ ꯄꯪꯍꯥꯠꯇ ꯍꯥꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟ ꯑꯃꯗ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯦꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯁꯤꯒꯨꯝꯅ ꯃꯃꯥꯡꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯅꯣꯔꯃꯦꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯗꯁꯨ ꯇꯝꯄꯥꯛꯇꯁꯨ ꯂꯥꯟ ꯊꯦꯡꯅꯕꯗ ꯆꯪꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯑꯗꯨꯒ ꯂꯥꯟ ꯑꯗꯨꯕꯨ ꯊꯦꯡꯅꯕꯗ ꯆꯪꯒꯗꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯒꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯑꯃꯗꯁꯨ ꯊꯥꯖꯕ ꯄꯤꯕ ꯑꯃꯗꯁꯨ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯃꯛ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯉꯁꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯣꯏꯅ ꯊꯦꯡꯅꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯅꯤ ꯉꯁꯤ ꯆꯍꯤ 2 ꯐꯥꯒꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯂꯤ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯔꯛꯇꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯃ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯊꯕ ꯐꯤꯚꯝ ꯑꯃꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯄꯣꯠꯆꯩ ꯃꯃꯜ ꯇꯥꯡꯕ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔꯒ ꯂꯩꯔꯛꯄꯒ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯅ ꯑꯗꯨꯃꯛ ꯇꯣꯞ ꯇꯥꯔꯦ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯗꯨꯅ ꯑꯍꯜꯁꯤꯡ ꯑꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯎꯔꯦ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯑꯃꯅ ꯃꯤ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯍꯥꯏꯕ ꯐꯠꯇꯦ ꯃꯗꯨ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯉꯥꯡ ꯑꯃꯅ ꯃꯤ ꯍꯥꯠꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯧꯅꯥ ꯍꯥꯞꯆꯕ ꯇꯥꯔꯒꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯁꯦꯝꯒꯠꯆꯔꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯈꯨꯟꯅꯥꯏꯔꯣꯟ ꯆꯠꯅꯕꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃꯨꯕ ꯗꯥꯛꯐꯝ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯅ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯕ ꯆꯩꯅꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯗꯒꯤ ꯍꯧꯔꯒ ꯅꯍꯥ ꯀꯌా ꯑꯃ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯐꯥꯎꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯑꯃ ꯌꯥꯎꯅꯕꯒꯨꯝ ꯇꯧꯔꯦ ꯃꯁꯤꯕꯨ ꯑꯗꯨꯃꯛ ꯅꯣꯔꯃꯦꯂꯥꯏꯖ ꯇꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯀꯌా ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯑꯐꯕ ꯐꯠꯇꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯒꯠꯆꯔꯛꯂꯤꯕ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗꯁꯨ ꯑꯐꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯣꯏ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯃꯤꯔꯛꯁꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯀꯟꯗꯤꯁꯟ ꯑꯃ ꯅꯪꯂꯤꯉꯩ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯁꯦꯟꯈꯥꯏꯂꯨꯞ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯊꯧꯑꯣꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯔꯤꯌꯦꯛ ꯇꯧꯒꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯤꯕ ꯑꯁꯤꯒ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯆꯃꯝꯅꯕ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯃꯛ ꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁꯣꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯔꯤꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜ ꯊꯣꯏꯗꯣꯛꯅ ꯄꯥꯏꯖꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯩꯊꯦꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯔꯦ, ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯖꯕ ꯁꯤꯟꯃꯤ, ꯂꯧꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤ ꯍꯥꯠꯅꯕ ꯑꯃꯒ ꯑꯃꯒꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯂꯥꯈ ꯈꯔ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯑꯣꯟꯅꯕ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕꯒꯦ, ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏ ꯃꯥꯡꯂꯤꯕꯒꯦ, ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯆꯔꯥ ꯅꯥꯝꯃ ꯆꯥꯗꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯒꯦ, ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯒꯦ, ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯣꯏꯁꯤꯟꯕ नाइद्रꯕ ꯆꯍꯤ 2 ꯐꯥꯒꯗꯧꯔꯕ ꯏꯔꯥꯡ ꯅꯠꯇ꯭ꯔꯒ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ, ꯃꯥꯡꯖꯕꯅ ꯀꯔꯤꯅꯣ, ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯅꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯔꯥ, ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯂꯥꯟ ꯇꯧꯔꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕ ꯊꯋꯥꯏ ꯈꯔꯕꯨ ꯃꯃꯥꯡꯗ ꯏꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯥꯒꯠꯄ ꯏꯔꯥꯡꯂꯥ? ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯀꯅꯥꯅ ꯂꯩꯉꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕꯤꯔꯤꯕꯒꯦ, ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯒꯦ? ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯨꯠꯍꯩꯕ ꯈꯔꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗꯗꯤ ꯏꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯛ ꯊꯣꯔꯛꯀꯦ ꯇꯧꯕ ꯈꯨꯗꯤꯡ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛ ꯊꯣꯔꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯐꯤꯚꯝꯗꯗꯤ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ, ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯌꯥꯝꯕ, ꯏꯅꯥꯎ, ꯃꯔꯨꯞꯂꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯍꯪꯈꯔ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯊꯗꯨꯅ ꯅꯩꯅꯕꯤꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯑꯁꯤꯕꯨ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯇꯒꯤ ꯍꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯤꯇꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕ, ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ, ꯁꯦꯟꯃꯤꯠꯂꯣꯟ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯒꯤ ꯃꯅꯤꯡ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯍꯜꯂꯤꯉꯩꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯅꯣꯡꯃꯒꯤ ꯈꯨꯃꯥꯡ ꯌꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯌꯥꯗꯕ ꯐꯤꯚꯝ ꯑꯃꯗꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯅ ꯆꯥꯎꯅꯔꯤꯉꯩ, ꯑꯃꯒ ꯃꯨꯛꯅꯔꯤꯉꯩ, ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯇꯝ ꯊꯦꯡꯃꯟꯈꯤꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ తాꯔꯛꯄ, ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯞꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨ ꯂꯣꯏꯅ ꯑꯣꯏꯈꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯂꯩꯈꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯔꯣꯏꯕꯗ ꯋꯥꯐꯝ ꯑꯃꯠꯇꯒ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯒꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯑꯁꯤꯗ ꯏꯖꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯀꯟꯇꯦꯟꯁꯤꯡ ꯑꯁꯤ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯔꯛꯈꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯨ ꯀꯌꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯄꯥꯝꯕꯤꯕ, ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯔꯤꯕ ꯀꯟꯇꯦꯟ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯆꯪꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯤ꯫